ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯃꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯦꯟꯊꯣꯏꯕꯤ ꯀꯧꯏ꯫ ꯂꯩꯐꯝꯅ ꯀꯛꯆꯤꯡꯗꯒꯤꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯗꯕ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤꯁꯤ ꯑꯩꯒ ꯄꯣꯛꯃꯤꯟꯅꯖꯕ ꯑꯩꯒꯤ ꯏꯆꯦꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕ ꯑꯋꯥꯕ ꯅꯪꯈꯤꯕ ꯃꯍꯩ ꯄꯣꯠꯁꯦꯝꯒꯤ ꯂꯥꯟ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈꯤꯕ ꯆꯍꯤꯁꯤꯅ 2017ꯒꯤ ꯃꯇꯝ ꯑꯁ꯭ꯋꯥꯏꯗꯅꯤ꯫ ꯍꯧꯖꯤꯛꯇ ꯌꯦꯡꯅꯔꯨꯕꯗ ꯃꯇꯝꯁꯤ ꯏꯀꯨꯏ ꯀꯨꯏꯕ ꯃꯇꯝꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯇꯝꯗꯨꯗ ꯏꯆꯦꯁꯤ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 3ꯅꯤ, ꯅꯨꯄꯤ 2 ꯅꯨꯄꯥ 1꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯃꯆꯥ ꯄꯣꯛꯑꯕ ꯃꯇꯨꯡ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯕꯥ ꯂꯩꯈꯤꯗꯕꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3ꯁꯤ ꯏꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯈꯔ ꯋꯥꯅ ꯑꯗꯨꯝ ꯍꯧꯔꯛꯏ꯫ ꯏꯆꯦ ꯑꯍꯟꯁꯤꯁꯨ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯂꯣꯏꯈꯤꯕꯒ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯜ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯝꯃꯤ꯫ ꯂꯨꯔꯤꯕꯗꯤ ꯆꯤꯆꯦꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯌꯥꯅꯔꯛꯇꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯆꯦꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯕꯣꯛꯇꯨ ꯃꯥꯏꯕꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯑꯩꯈꯣꯏ ꯏꯄꯟꯁꯤꯁꯨ ꯃꯥꯏꯕꯅꯤ꯫ ꯃꯈꯣꯏꯁꯦ ꯊꯥꯏꯅ ꯀꯔꯤ ꯇꯧꯅꯈꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯅꯤꯁꯦ ꯍꯥꯟꯅꯗꯒꯤ ꯌꯥꯅꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯅ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯅꯤꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯌꯥꯅꯔꯛꯇꯕ ꯃꯔꯤꯁꯤ ꯀꯌా ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯗꯦ꯫ ꯋꯥꯈꯟꯗ ꯆꯝꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯅꯝꯕꯅ ꯆꯤꯆꯦꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩꯈꯣꯏ ꯆꯤꯆꯦꯁꯤ ꯂꯩꯀꯥꯏꯗ ꯎꯅꯕ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯥꯗ ꯇꯣꯏꯅ ꯂꯥꯛꯁꯤꯜꯂꯛꯑꯕꯅꯤꯅ ꯆꯤꯆꯦꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯍꯟꯗꯅ ꯃꯥꯒꯤ ꯐꯤ ꯁꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯁꯥꯔꯒ ꯅꯨꯄꯥꯗꯨ ꯎꯅꯕ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯠꯇꯅ ꯅꯨꯄꯥꯗꯨꯅ ꯆꯤꯆꯦꯕꯨ ꯎꯅꯕ ꯂꯥꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯎꯕꯗꯒꯤ ꯈꯪꯈꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯆꯤꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯕꯖꯥꯠꯅꯤ, ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯒꯤ ꯍꯥꯛꯇꯛꯇ ꯌꯥꯅꯔꯛꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯣꯏꯒꯤ ꯍꯥꯛꯇꯛꯇ ꯌꯥꯁꯟꯅꯔꯣ꯫ ꯅꯨꯄꯥꯁꯤꯁꯨ ꯐꯕ ꯃꯥꯜꯂꯤ, ꯄꯩꯁꯥꯁꯨ ꯄꯥꯏ, ꯑꯗꯨꯅ ꯅꯨꯄꯥꯁꯤꯗ ꯂꯩꯔꯣ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯆꯤꯆꯦꯗ ꯋꯥꯐꯝ ꯈꯔꯁꯤ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯃꯥꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯁꯨꯝ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯗꯨꯗ ꯏꯃꯥꯅ ꯆꯤꯆꯦꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤ, ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯄꯨꯛꯅꯤꯡ ꯆꯪꯍꯟꯅꯤꯡꯗ꯭ꯔꯤ꯫ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ꯫ ꯑꯗꯣ ꯏꯃꯥꯗꯤ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯈꯪꯅꯕ ꯄꯥꯝꯗꯦ꯫ ꯑꯉꯥꯡ ꯅꯈꯣꯏꯅ ꯈꯪꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯊꯥꯏꯅꯗꯒꯤ ꯌꯥꯅꯔꯛꯇꯕ ꯃꯔꯤ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯏꯕꯦꯝꯃ, ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ, ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯈꯪꯅꯕꯗꯣ ꯇꯣꯛꯎ꯫ ꯏꯃꯥ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯅꯨꯃꯤꯠꯇꯨ ꯃꯃꯥꯁꯨ ꯊꯕꯛ ꯆꯠꯈꯤꯕꯒꯤ ꯃꯇꯝ ꯑꯣꯏ꯫ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ, ꯑꯗꯨꯒ ꯆꯤꯆꯦꯅ ꯀꯣꯟꯗ ꯐꯤ ꯁꯥꯔꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯆꯤꯆꯦꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨ ꯏꯊꯥ ꯊꯥꯖꯗꯕ ꯃꯇꯧ ꯑꯃꯗ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯈꯤ꯫ ꯆꯤꯆꯦꯁꯨ ꯐꯤ ꯁꯥꯔꯝꯕꯗꯨ ꯂꯦꯞꯄꯒ ꯐꯝꯅꯕ ꯐꯤꯗꯥ ꯄꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯄꯥꯟꯗ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨꯅ ꯆꯤꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯅꯪ ꯏꯆꯥꯅꯨꯄꯥꯒ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯆꯤꯆꯦꯁꯨ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯝꯃꯤ꯫ ꯏꯃꯥ, ꯀꯨꯏꯗ꯭ꯔꯤ, ꯊꯥ 3 ꯃꯨꯛꯇ ꯉꯥꯏꯔꯤ ꯈꯨꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯨꯏꯕ ꯃꯇꯝ ꯅꯠꯇ꯭ꯔꯤꯗꯅ꯫ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯑꯣꯡ ꯅꯇꯧꯁꯤꯗ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯏꯃꯥꯅ ꯂꯥꯛꯏꯁꯦ ꯅꯈꯣꯏꯁꯨ ꯑꯉꯛꯄ ꯈꯔꯗꯤ ꯐꯥꯎꯔꯝꯒꯅꯤ꯫ ꯌꯦꯡꯉꯨ, ꯏꯃꯥꯅ ꯂꯥꯛꯏꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯅꯪꯒ ꯈꯪꯅꯔꯤꯕꯗꯨ ꯃꯗꯨ ꯇꯣꯛꯑꯣ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ꯫ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯑꯉꯥꯡ ꯅꯈꯣꯏꯅ ꯈꯪꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯂꯩ꯫ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗ ꯍꯪꯂꯕꯗꯤ ꯅꯈꯣꯏꯁꯨ ꯈꯪꯅꯤ꯫ ꯑꯗꯨꯅ ꯅꯕꯥꯅꯤ ꯈꯪꯅꯕꯁꯤ ꯇꯣꯛꯅꯔꯣ꯫ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯌꯨꯝꯗ ꯂꯩꯌꯨ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒꯤ ꯅꯥꯛꯇꯗ ꯆꯠꯅꯕ ꯇꯧꯔꯒ ꯂꯩꯔꯦ꯫ ꯅꯪꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒꯁꯨ ꯈꯔ ꯈꯦꯠꯅꯔꯦ꯫ ꯏꯆꯥꯅꯨꯄꯥꯁꯤ ꯅꯠꯇꯕ ꯅꯪꯒ ꯂꯝꯕꯥ ꯑꯣꯏꯕ ꯌꯥꯕ ꯑꯃ ꯌꯦꯡꯉꯨ꯫ ꯏꯆꯥꯅꯨꯄꯥꯅ ꯁꯦꯠ ꯆꯥꯔꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯒꯤ ꯃꯃꯜꯁꯤ ꯑꯇꯥꯡꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯑꯇꯥꯡ ꯑꯇꯥꯡꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯁꯤꯟꯕꯗ ꯄꯩꯁా ꯌꯥꯝꯅ ꯃꯥꯡꯉꯤ꯫ ꯑꯗꯨꯅ ꯅꯕꯥꯅꯤꯁꯦ ꯂꯥꯞꯊꯣꯛꯅꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯃꯥꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯈꯣꯟꯗꯥꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯋꯥꯈꯜꯅꯨꯡꯗꯗꯤ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯋꯥ ꯃꯊꯛ ꯊꯪꯂꯤꯕꯗꯤ ꯈꯟꯅ ꯑꯩꯁꯨ ꯏꯁꯥꯗ ꯄꯦꯟꯗꯕ ꯀꯌꯥꯅ ꯌꯣꯝꯂꯝꯃꯤ꯫ ꯆꯤꯆꯦꯁꯨ ꯃꯃꯥꯏꯗꯨ ꯇꯨꯛꯊꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯥꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒꯗꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯈꯔꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯒ ꯅꯨꯄꯤꯗꯨ ꯆꯠꯈꯤ꯫ ꯆꯤꯆꯦꯁꯨ ꯀꯞꯄꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯀꯥꯒꯤ ꯅꯨꯄꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯆꯤꯆꯦꯅ ꯑꯗꯨꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯗꯨ ꯎꯕꯗ ꯏꯟꯗꯣꯝꯆꯥꯅꯁꯨ ꯆꯤꯆꯦꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯆꯤꯆꯦꯅ ꯏꯟꯗꯣꯝꯆꯥꯗ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯏꯃꯥꯗꯗꯤ ꯋꯥꯔꯤ ꯇꯝꯕꯤꯒꯅꯨ, ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯤꯆꯦꯁꯨ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯌꯨꯝꯗꯒꯤꯁꯨ ꯆꯤꯆꯦꯁꯤ ꯃꯄꯥꯟ ꯊꯣꯡꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯐꯝꯃꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯉꯛꯄꯗ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯆꯤꯆꯦꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗ ꯅꯨꯄꯥꯗꯨꯅ ꯆꯤꯆꯦꯁꯦ ꯂꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯨꯝ ꯉꯥꯡꯅꯔꯛꯄꯗꯒꯤ ꯅꯨꯄꯥꯗꯨꯅ ꯆꯤꯆꯦꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯉꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯎꯕꯗꯒꯤ ꯅꯨꯄꯥꯗꯨ ꯆꯤꯆꯦꯒꯤ ꯃꯃꯥꯡꯗ ꯈꯔ ꯊꯤꯅ ꯐꯨꯗꯈꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯅꯨꯄꯥꯗꯨꯅ ꯆꯤꯆꯦꯕꯨ ꯁꯪꯉꯒ ꯂꯩꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯣꯏꯅ ꯈꯪꯉꯕꯅꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏ ꯆꯤꯆꯦꯗꯤ ꯃꯁꯥꯗ ꯄꯥꯈꯠꯄꯗ ꯂꯣꯏꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ, ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯈꯪꯈ꯭ꯔꯕꯗꯤ ꯈꯟꯕꯗ ꯆꯤꯆꯦꯁꯤ ꯋꯥꯈꯟꯗ ꯂꯩꯇꯥꯐꯝ ꯈꯪꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯨꯞꯄꯒ ꯂꯥꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯃꯕꯣꯛ ꯃꯥꯏꯕꯤ ꯑꯣꯏꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯨꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯁꯞꯇ꯭ꯔ ꯑꯃꯗ ꯑꯩꯈꯣꯏ ꯆꯤꯆꯦꯁꯦ ꯐꯨꯅꯤ, ꯆꯤꯆꯦꯅ ꯃꯤ ꯅꯦꯛꯑꯒ ꯃꯆꯥꯅꯨꯄꯥꯗꯣ ꯐꯨꯍꯟꯕꯅꯤ ꯍꯥꯏꯗꯅ ꯆꯤꯆꯦꯗ ꯐꯨꯅꯕꯒꯤ ꯌꯣꯝꯁꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯊꯣꯡꯅꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯔ ꯉꯥꯡꯅ ꯁꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯈꯟꯅ ꯆꯩꯅꯕ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯅꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯤꯟ ꯀꯟꯕ ꯃꯇꯧ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯥꯝꯅ ꯎꯁꯤꯠꯇ ꯉꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯇꯥꯕ ꯋꯥꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯋꯥꯒꯤ ꯋꯥ ꯐꯖꯅ ꯉꯥꯡꯅꯧ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯕꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨꯁꯨ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ꯫ ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯅꯗꯤ ꯎꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯌꯥꯔꯦ, ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯈꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯈꯥꯝꯇꯣꯛꯄꯗ ꯂꯦꯞꯄꯨ, ꯃꯁꯤꯗꯁꯨ ꯃꯈꯥ ꯇꯥꯅꯔꯕꯗꯤ ꯑꯃꯁꯨ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯟꯅꯔꯤꯕꯗꯨ ꯈꯥꯝꯇꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯍꯟꯈꯤ꯫ ꯀꯣꯟꯅ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗ ꯅꯨꯄꯥꯗꯨꯒꯤ ꯃꯕꯣꯛ ꯃꯥꯏꯕꯤ ꯑꯣꯏꯕꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅ ꯏꯆꯦꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯁꯨꯗꯤ ꯁꯅꯥꯅꯤ, ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ, ꯌꯦꯡꯉꯨ ꯏꯁꯨꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯛꯀꯦꯗꯣ꯫ ꯑꯁꯨꯝꯅ ꯃꯕꯣꯛꯇꯨꯅ ꯆꯤꯆꯦꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯄꯨꯄꯨꯁꯨ ꯃꯕꯣꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯄꯨꯄꯨꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯍꯦꯔꯥ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦ, ꯅꯈꯣꯏꯅ ꯏꯁꯨꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ, ꯇꯧꯅꯤꯡꯕ ꯃꯈꯩ ꯇꯧꯖꯔꯛꯎ, ꯅꯋꯥ ꯂꯧꯕꯤꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯏꯃꯥꯗꯤ ꯃꯕꯣꯛꯇꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯍꯜ ꯍꯅꯨꯕꯤꯗꯨ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯕꯤ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯃꯥꯅ ꯏꯆꯦꯗ ꯆꯩ ꯉꯥꯡꯕ ꯌꯥꯝꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯅꯈꯥ ꯅꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯆꯥꯡ ꯇꯥꯔꯦ, ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯗꯨꯒ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯗꯅ, ꯏꯃꯥꯗꯤ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤ ꯍꯥꯏꯗꯅ ꯆꯤꯆꯦꯗ ꯌꯥꯝꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯄꯨꯄꯨꯅꯁꯨ ꯏꯃꯥꯕꯨ ꯈꯥꯝꯖꯜꯂꯝꯃꯤ, ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯒꯅꯨ, ꯏꯁꯨꯒꯤ ꯃꯔꯥꯟ ꯅꯠꯇꯦ, ꯅꯪꯅ ꯄꯥꯈꯠꯂꯤꯕꯗꯨꯁꯨ ꯄꯥꯈꯠꯀꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯁꯦ ꯊꯦꯡꯅ ꯆꯥꯔꯝꯃꯤ꯫ ꯆꯤꯆꯦꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯞꯄꯒ ꯑꯗꯨꯝ ꯂꯩ꯫ ꯏꯃꯥꯒ ꯑꯩꯒꯅꯁꯨ ꯊꯦꯝꯃꯒ ꯆꯥꯛ ꯄꯤꯖꯅꯕ ꯍꯣꯠꯅꯕꯗ ꯆꯤꯆꯦꯁꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯆꯥꯛ ꯆꯥꯗꯅ ꯑꯗꯨꯝ ꯇꯨꯝꯊꯈꯤ꯫ ꯀꯣꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯤꯆꯦꯁꯦ ꯊꯥꯒꯦꯛꯄꯗꯧꯅ ꯒꯛ ꯈꯤꯛ ꯆꯤꯡꯉꯛꯄ ꯃꯈꯣꯜ ꯑꯃ ꯏꯃꯥꯒ ꯑꯩꯒꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯒ ꯑꯩꯒꯁꯦ ꯆꯞ ꯃꯥꯟꯅꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯤꯆꯦꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯆꯤꯆꯦꯁꯦ ꯇꯨꯝꯕꯗꯤ ꯍꯧꯒꯠꯂꯒ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯜꯂꯦ, ꯁꯣꯔ ꯍꯣꯟꯕ ꯋꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒ ꯑꯩꯒꯅꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯄꯤꯊꯛꯑꯝꯃꯤ꯫ ꯃꯗꯨꯐꯥꯎ ꯏꯁꯤꯡꯗꯣ ꯀꯥꯝꯊꯣꯔꯛꯈꯤ꯫ ꯏꯁꯤꯡ ꯌꯣꯠꯊꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯈꯧꯔꯤꯁꯤꯗ ꯈꯨꯠ ꯑꯃꯅ ꯀꯟꯅ ꯃꯦꯠꯁꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯔꯦ꯫ ꯑꯩ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯁꯨ ꯆꯤꯡꯅꯃꯟꯈꯤꯗꯨꯅ ꯏꯄꯟ ꯃꯥꯏꯕ ꯑꯣꯏꯕꯤꯗꯨ ꯈꯨꯜꯂꯁꯤꯗ ꯈꯨꯠ ꯑꯃꯅ ꯀꯟꯅ ꯃꯦꯠꯁꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯔꯦ꯫ ꯏꯄꯟ ꯃꯥꯏꯕ ꯑꯣꯏꯕꯗꯨ ꯀꯧꯕ ꯆꯦꯟꯈꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯏꯄꯟ ꯏꯆꯦꯁꯦ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯤꯍꯨꯟ ꯌꯦꯡꯉꯨꯕꯗ ꯏꯆꯦꯒꯤ ꯊꯋꯥꯏ ꯃꯤꯠꯁꯦ ꯏꯁꯤꯡꯗ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ
Ipanna sapu masa amadagi lairon tison tawduna isegi thawai mise lokhallammi ngayak lairaba matungdagi di isena sor honba wai hairambadu karisu tawraktre phare hairakhi angakpani numit aduda tawriba matawdu ipanna su imada sumna hairammi angang se khara sena waidi na khoina khana chainaba tawkhibadu tawhaningdabani makhoi somdagi tharakpa poni ngasidagi de lere khulak lekai daga makhoigi wariga mata tamluno ngasai lakpada yaurpa ahladu manung yamna kanbani phare ngasigidi karisu tawraroi adoibe manangsu matam khradi yumdagi mapanung ban thoranu aujakan matam simi yamna phanadrabani asumne ipanne iseda wahi kharase hairamduna imada chatle hairamduna thoki ima sumabungning nuksirakpadagi isilina okoi humbu sena konsinjaduna kapammi masigi matung matam khra leiragade nongma numit ama imana ayuk anganbada thungana thubada akwai thungan mapada seng lei amadi sam kharaga lama set amada thadooga thanamba thengnarakhi madude imana khalibani ipan hoisu laige thorom tawbo oibana ipanna laitin khoirambagi thadokpa oirini khalammi tawbadabu konadi imana ipanda hangubada ipande aidi thungana karimata thadokte hairakhi madudagi imasi yamna saungna machinda karamba mathung sadaba mino asuk chakhataba thabuk thorom sibu migi thunganda awainana toksilami sibu haidani isau langduna imasi mungda sangakhi numitudagi sohongne isese mahausaga iman manadaba mawng mataw khara akoigi imungna uba haurakhi magi kada masa matonda murung sonba amati maram chadana amuk hekta kana nonglakpa awonba mataw khara akoigi imungna uba phangkhi punamakse imasu thabak sathokpanina isegi matawsi ayuk nungthin numidang kaya kumna senaba ngamamde adubu aidi isega yumda adum leibanina isegi awonba mataw pumba iti loina urammi seragasida koi pansu magi anapado haurakhi nongmasu isese yamna haraungna ising sokpa thokhi isena ising sokpa halakpadasu makhuta hay ama pairaga halaami hay adu porokpada isese masada lai ama yaungna asuki matik haraujaba mataw ama urammi aina su ise haydo sarase kanana pirakpano hangammi maduda isena sumna khumei angang masa amana pirakpani ado masigi haisidi na khoi saba yaroi hairamaga imungda prap sensankhi numitudagi numit humnigi matungda imana thabak satringai isese amukasu yamna haraungna imada sumna hairammi imaina saba phanekto mari kakle aduna ai pesa khara leire bazar chaluga yabra haidana imada hangammi imana su isegi oiriba matawduda khara leiraga imaga sasinga sidi chaluranu hairammi tawbadabu isedi tumina magi kada sangduna bazar chanaba loisanba haukhre akoida su horan bazardagi kari leiro oge hangakhi adubu aidi kari su leirakanu hairammi tawbadabu abungo masagi sanapot jesibi masa ama leibiro tapammi numitu ngasi su aigi misida sangsang uri isena bazar salamdagi kena loisalaga thorakpadu phanek angangba masu amaga hangapan masugi phurit amaga Jon lauraba samlang aduna khwang yobo makai kena magi kadagi thoroktuna khoida salage hairamaga thokhibadu ngandagi so habetang tung ona yengamduna imada ima horen nga leirke hairamduna mong hadaba matawdu ngasi su kaudri numitu isese bazardagi halaba matung abungo masagi tapkiba sanapot adusu leibirakhi adugo pungkak sawu nga masu leirei mana bazardagi leirpa nga du imada piduna sumna hairammi ima nga do haungna sasi phajina thongu ko hairamduna isese magi kada sangkhi ngaki matung aini chegi kada sanguba matamdadi isedi mabukto lengba thinba tawre sor phungkale haidana phamungda tharo maro olaga leirammi aina su chise karisu tawroi haidana isegi manakta ngahak leiramaga sakhumde imana thong thakpa tawribadu mateng pangba muk sangammi imada su aina wari tamammi ima isedo lengba thinba tawi haidana phamungda lehobani insang se mullaga mukta sangbirusi hairammi imana su kari muk tawrabajano faresa insang su loisalakadore aduga sangurasi hairakhi asumna insang musalakpadagi imana sak thina ba tawringai serakaduda aisu ngahak isegi kada muk sangbirammi matamadudi isedi magi mapimaron singadu loisan tasalaga leirammi aina su ise ai loisan birage hairubada yarani ai dum loisalage hairakhi adumna isese mapimaro loisalingai amuka soi kangkhangaudana lengba thinba haure haidana phamungda bom laungna hiptharaga tharo maro onba haurakhi matawduda aina su imabu kaurammi ima isegi kada mukta sango
ꯏꯆꯦꯁꯦ ꯑꯃꯨꯛ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯁꯨ ꯏꯆꯦꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯏꯆꯦꯗ ꯏꯕꯦꯝꯃ ꯅꯪ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯑꯩ ꯂꯦꯡꯉꯦ ꯄꯨꯛꯁꯤ, ꯊꯕꯥꯛꯁꯨ ꯆꯛ ꯊꯤꯜꯂꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯈꯜꯂꯤꯕꯅ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯑꯝꯗꯥꯏꯒꯤ ꯂꯦꯡ ꯊꯤꯟꯕ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯅ ꯑꯩꯉꯣꯟꯗ ꯏꯕꯦꯝꯃ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯣ, ꯏꯃꯥ ꯆꯥꯛ ꯊꯤꯕꯁꯤ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯏꯆꯦꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, ꯏꯆꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ꯫ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯒ ꯑꯩꯁꯨ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯕ ꯆꯪꯉꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯄꯒ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯒ ꯏꯆꯦꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯄꯗ ꯍꯟꯗꯛꯇꯤ ꯏꯆꯦꯁꯦ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯈꯠꯂꯛꯄꯗꯒꯤ ꯑꯩꯁꯨ ꯏꯃꯥꯕꯨ ꯑꯃꯨꯛ ꯀꯧꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯏꯄꯟꯗꯨ ꯀꯧꯔꯒ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯏꯄꯟ ꯀꯧꯕ ꯆꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯏꯄꯟꯗꯤ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯨ ꯉꯝꯃꯝꯈꯤꯗꯦ꯫ ꯏꯃꯥꯁꯨ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯄꯟꯗꯤ ꯂꯥꯛꯄ ꯉꯝꯃꯔꯣꯏ, ꯐꯃꯨꯡꯗꯒꯤ ꯍꯦꯟꯇꯣꯛꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯏꯃꯥꯒ ꯑꯩꯒꯅ ꯏꯆꯦꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯏꯆꯦꯁꯨ ꯂꯦꯡꯕ ꯊꯤꯟꯕꯗꯨ ꯈꯔ ꯐꯔꯛꯄꯒꯤ ꯃꯑꯣꯡꯗ ꯍꯥꯟꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯝꯕꯗꯨ ꯈꯔ ꯇꯞꯊꯈꯤ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯄꯗꯒꯤ ꯏꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯄꯗꯨꯁꯨ ꯏꯆꯦꯁꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯀꯣꯟꯕꯗ ꯑꯩꯅ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯏꯆꯦꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯤ ꯃꯁꯥꯗꯣ ꯂꯦꯡ ꯈꯣꯠꯄ ꯑꯃꯠꯇ ꯇꯧꯔꯝꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯆꯞ ꯇꯤꯡꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯏꯆꯦꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯨꯕꯗ ꯏꯆꯦꯗꯤ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯏꯆꯦꯅ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯝꯃꯤ꯫ ꯏꯆꯥꯗꯤ ꯃꯥꯡꯖꯔꯦ, ꯏꯆꯥꯗꯤ ꯀꯣꯍꯜ ꯂꯥꯏꯍꯟꯅꯤ, ꯑꯋꯥꯕ ꯀꯌꯥꯁꯨ ꯈꯥꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯕꯅꯤ, ꯏꯕꯦꯝꯃ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯕꯣ ꯍꯥꯏꯗꯅ ꯅꯤꯡꯕ ꯀꯥꯏꯅ ꯏꯃꯥꯁꯦ ꯀꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯗꯕ ꯃꯇꯧ ꯑꯃꯗ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯦꯁꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯇꯥꯟꯈꯤ꯫ ꯏꯆꯦꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯊꯃꯣꯏ ꯀꯥꯏꯕ ꯃꯇꯧ ꯀꯌꯥꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ꯫ ꯑꯍꯤꯡꯗ ꯌꯦꯅꯈꯥ ꯌꯦꯅꯈꯨꯟꯗ ꯏꯆꯦꯅ ꯋꯥꯅ ꯈꯥꯡꯕ ꯀꯞꯄ ꯃꯈꯣꯜ ꯑꯃꯗꯤ ꯏꯆꯦꯒꯤ ꯐꯤꯁꯥꯈꯣꯜ ꯑꯗꯨ, ꯒꯦꯒꯥ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯟ, ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯇꯧ ꯀꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯠꯇꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯄꯟꯁꯨ ꯅꯥꯕ ꯈꯔ ꯐꯔꯛꯄꯗꯒꯤ ꯏꯃꯥꯗ ꯏꯆꯦꯒꯤ ꯀꯨꯊꯤꯗꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯄꯟꯗ ꯀꯨꯊꯤꯗꯨ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗ ꯏꯆꯦꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯃꯇꯝ ꯋꯥꯠꯂꯤ, ꯃꯁꯤ ꯌꯥꯝꯅ ꯆꯤꯡꯅꯃꯜꯂꯤ ꯍꯥꯏꯗꯅ ꯏꯄꯟꯅ ꯃꯤꯡꯁꯦꯟ ꯀꯥꯡꯂꯣꯟ ꯊꯥꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯏꯆꯦꯒꯤ ꯊꯋꯥꯏꯃꯤ ꯀꯧꯗꯨꯅ ꯏꯆꯦꯒꯤ ꯃꯤꯇꯝ ꯁꯥꯔꯒ ꯏꯔꯣꯟꯅꯨꯡꯗ ꯊꯥꯗꯕꯤꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯆꯦꯗ ꯇꯧꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯏꯄꯟꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯐꯤꯖꯪ ꯇꯔꯦꯠꯅ ꯈꯟꯈ꯭ꯔꯦ, ꯃꯁꯛ ꯂꯣꯠꯈ꯭ꯔꯦ, ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯄꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯥꯗꯤ ꯃꯊꯃꯣꯏ ꯀꯥꯏꯅ ꯋꯥꯟꯊ ꯀꯞꯄꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯪꯗꯁꯨ ꯏꯆꯦꯒꯤ ꯊꯋꯥꯏꯅ ꯂꯥꯛꯇꯨꯅ ꯏꯆꯦꯅ ꯄꯥꯝꯖꯅ ꯁꯥꯖꯔꯝꯕ ꯐꯤꯁꯥꯈꯣꯜ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯏꯔꯥꯠ ꯊꯧꯅꯤꯖꯔꯒ ꯊꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯐꯤꯁꯥꯈꯣꯜ ꯑꯗꯨ ꯏꯆꯦꯃꯛꯅꯤ ꯈꯟꯅ ꯅꯤꯡꯊꯤꯖꯅ ꯏꯔꯥꯠ ꯊꯧꯅꯤꯖꯗꯨꯅ ꯊꯝꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯕꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯆꯦꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨ ꯏꯆꯦꯒꯤ ꯃꯣꯡꯐꯝꯗ ꯂꯩ ꯀꯠꯂꯝꯃꯤ ꯍꯥꯏ꯫ ꯏꯆꯦꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯆꯦꯒꯤ ꯀ꯭ꯂꯥꯁ 10 ꯊꯥꯈꯤꯕꯒꯤ ꯄꯔꯤꯈꯥ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯁꯨ ꯏꯆꯦꯁꯦ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯛꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫